Hello ma'am, yamna tabada kharadi nokningani asengbani timpa se mai tharaga masam hodaba mafamda teiba matamda masam yam satina fai yam satina hawi na haini aduna ina timpa na semba sampu amanga sidi ma'am da sizinaraga ulak toine masam kenba masam hodaba dandruff leiba masam do pasan bado thagadan ba loi punamakta kana ba pibani sigi shampoo se nature sure gi oidoine aidi dum hafta da amuraga ni rakti dum sizinaye natural ingredients na semba tanatna khoi chemicals sing amta yaudres ga aduna khoi masam se scale se mana kalhalle ba ko makhong do aduga kilhan bagi chang do yamna hanthalle aina personally sigi shampoo se pamatana tana magi manam su aina yam sana jaba yam nuksi jaba do oina tawre ba ko yam su dum khangam gani khoi facial to ba matam da su timpa se sizina bane ado masam da su yam satina kana bani hair growth oi ba matam da gi masam se yam thagat khre yamna param ba do me yam sigi shampoo se noina dum pamba le raga su ko ai description da link hapcharam mage me yamna chalaga su adum check out to sanbiro ngasi gi di bye next time ko na rase